Good morning. Ngasigi yumza question numit ko yumza question numit ki card ki message apete yeminara se yumza question numit ahambada khoi number ko number se 104 lere ko aduga color dana green gumba kai gumba da minus sepi vi ko dress da aduga amana sak thongba dana khoi na hape abache lychee natraga khoi gi kaino hars ne ko hade tulsi leaves gumba kai gumba tar ko mine happy vi ko kaino numit ki se yumza question numit ki se adu ahambada khoi gi kaino hars ne ko hade card ahum ga tang those ko adugi matung da ngasi gi na timing of abasa apete yeminara se card ahum lokho matung da ko ado sida later ko sida gi lok those ko card number 1 card number 2 aduga card number 3 ko ahamba ani shuba ahum suba ko ahamba second stra ani shuba kansra natraga ahum suba kansra makhala se ko ahamba khanba ngai yenga se ko first card sida lai se ngasi gi na ahamba khanba ngai gi oina haira ko khudong chaba gumba kai gumba yamna lakpo oigani ko khudong chaba oiro afaba oiro kaino ma oiro ko amai taraga haidi lai ko sida haidi first card khanba ngai gi oina hairaga di ko number 2 khanba ngai gi oina sida sulai no ko haidi sida na mung lai no ko haidi thabak tawruba thaba inghang da mangol oiba aina chatoriba thabak se ngasi se successful oiba ko pa amai tar adum bai mong da lai ko tawruba thabak ta hai tar success victory kari kara shugo ba mayam se to maina lai ko mai pakpa mangol oiba hai tar ko mina masak khangbi ba khobi ba admai tar ko number 2 khan bangai yoina haraga di ko last ki number 3 khan bangai ko 3 sina katang lai no ko tensions kumba kai gumba chang gumba katang noi ta ba yai ko ngasi se admai tar lai ko hadi happy ko noi ta bani khangde hakchang noi ta bani khangde wakan panghan da khanjan bani khangde adagi nungdang ga se ngrang nungdang ga hadi hakchang gumba kai gumba katang tumba ya da bi ko ta bi dum ba gi mong da lai sisina ko gi card ki message le ko timing ne ki pung manga ga mini yang khai taruk te na nipan ga mini kuntra taruk phang le ko adagi ong mapan ga mini yang khai manga dena trama thoi ga minute tranga phang le ko adai pung amma ga mini yang khai mari dagi na mari ga mini kuntram doi phang le re adagi amuk taruk ka minute tara hum doi dena trama thoi ga minute tranga phang le ko aduga nungdang atheng baina ani ga mini kuntra taruk te na mari ga minute tara taruk phang le ko no sisina khoi gi ngasi gi oina afaba timing ko adu sida le re khoi gi daily card message se ko ma'am thank you